Diabetes ko loy na hingliba sing thamagi manungda control to bangamle. Urea creatinine wangbasu thamagi manungda hantaba ngamle. Kong hamba nungai tebasu numit mangani gi manungda fahan bangamle. Pile saibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu thamagi manungda normal oy bangamle. Fatty liver oy basu thamagi manungda fagat han bangamle. Pumnamak natural oy ba hidak makhalna laing jabani. Hakchang da sokadaba side effect amata laite. Makata na hidak chabagi mathau su tararoi. Hena kupa parol ki damak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jenims Hospital Porompat Imphal East near Punjab National Bank. Good afternoon, ELITETV ki test of cartoon ki mahao meng tabiri su aham taramo. Seri maro ngasi infala punga pao ses ki cartoon singda cartoon nisna kari hanyang niba kari fondok niba kari wakal kala diba habdo ay mayam sanonga thamjage ahan dalokat sage sanga express ki onthok pani da sida onthok pani da haise cartoon si yang biyo ko ki handaki chawdu da ama ta krabi pi ama ge saktam ni mara lari se adaida mana haido ko wafum do ta se hoi ma ai loire Sing Chauna, I give yum to deck be cray, I could I delay gani, Kari Chagani, Sarkar Su, Mapu Pandre, Mantri Emele, Matanasu, I give a wab Kangbidre, I top home Kangdre. See the Handakta Quay, Singing my own name thing, like Sing Chowkiba, I give with that Quagi, Yum Patana Chendagraba, Amagisho, social media, that YouTube to create the Ufangi, a died Uramagator, Pasumale, Dugangsai, Adugi P. Pam Magalega, Adugam Nuaitaba. The social media da kona uba YouTube da uba oduda yumpham moraga torokpo yaman khalli mai da patana apa chap chana tabni onam thingal gi torokpo du da loina mak mengbam lekai adagi onam thingel adagi okram lekai sapam lekai adagi kawa mayam se singame thongam lekai ji loina thum grajik thongi film dunia da magi apa chap chana mai da iput la kanda madu semjen view have da semjen hauda badagi dum kaira khidana chen da gi ba adagi film ma kon u fangi adu yumpham morakra to brand ka mayam sigi torok pura haibusu mali adu ma haijani hoi ma ai loire sing chauna ai gi yum tu dek pikre ai kadai da leigani kari chagani sarkar su mapu pandre mantri MLA amatana su ai gi awaba khangbidre ai to phom khangdre ada tungda yum luptharaba sing mata ko chi ama tungi adu mare mantri di Delhi da film kumauri ena saida Mantri Mandol mayam chana bagi sendone mana phongdok ningi sedona praja sing state awa mayam leire da stan su ko imagi merana haibaduni serolamagi manungda akoi maduda Manipur da hala akanda madugi chap chaba center da taksin gadabni hamna chengba tongan tomba maduna trabadi kongjang kya changin gani kai ba kaithel pambi ima sina phongdok ke phum mayam leibani da hojik she ichaung maram kana awa thengdani ba ama saktam duni ju ulli besedona oji election je vote maya su oibana tamna kana amata na mateng pangba laktaba dumba awa ma thengna baduni thambi bijam phajaba sisu wan to leba cartoon thamjage mathang da lerisina khoi sana leba ki loire dana haibadani loire dana sida yengbiyo kana kana manbiyo amana nar kana mangi amana narda amana jagat bondu jagat ki mapu ada oinam gane na khalle amasi narda mandura kana oidon da makhangdre Ningomba amadi oire adamana hai sir ID sel gi demanda lambi da gi kidnap tawkhrabra haina pakhat urabani hena ajiki leiba situation si adum pusalak pai tare kang gi matang da toba issue mu oigi baduni chingadabani chingoidabani chingagadi akhoi gi irang leitine lauki gani adu tawki gani haidana mayam ngangna ba hoi adu mapu laraga sungarang du yamna ke hai tare tahi ani pangthokna lakpa adu ngarang chingre Skon mandi ki su chinge manung da chinge aduga khoi govindaji gi nam apanda mati ama ching baduni mayam num khoram na thokpa aduga lekai da amda chinge gi ama khakti kwa ga ther asai da chingna bra adum social media da u fangi aduni adaida ma lakta badu da kidnap tawgra bani ngoi na ji sengkai thungka syam kalli da Manipur gi lai sida adama na sai jagat bondun haire matam phatte haidana kang tongal tren
कांगदी दम तोंगी बदनी अदुगा साइड मान सुम अजिग लेरिबा इशू सिदा पुसलकपनी हाइदना आई थमजगे मतंग द लेसिना कोई पुना फंगी बालो हेदनी बालो एस देंबियु उ पांबी थारे मंत्री एमएलए सिना अदुगा मान करी हाइरंगदा ngasi aina thare bu use hayeng dagi na khoi ne sing chayu ko nuti gi na ana khoi Manipur da uwa thag wa si pram thare ban mo sam am to re lak tam so crore thare pambi se crore thag ba na de hinga ga di Manipur se pungchang chang ani ana phai na bu de na hoje khra ga di gyan ta na bo male na lai di adum se u pambi to ga chai ga pire pa ga photo na ma ga khabar yaw na ba television pau de yaw na ba tong na ma yam du agi tap na tana gyan ta na pugi mong mali adani swai sida ngasi ina thare bu use hayeng dagi na khoi ne sing chai ko nungti gi na haram bagi pot ne duna chai bi da ba yeng bi da ba aduna maya ma si gi ba adum bagi film lai gra bani aduna koi dum nai na ga lak duni social media da thagat na ba adagi press ta hap na ba television da thok na ba maduna tabida u sing se hingan ji haduna wahum lai gi baduni adugi pot dani aduna sai si mana tharam ga hana ying bidaba sing cha duna nang tho oiru ko na thamam baduni mathang da laisna khoi well nam pau gi as loi re ha baduni da yeng biyo sida na khoi to biyo jaga da sin damni ma da use me ena thare ai sin da biyo na photo di kri grab ja lo se sida na am ta ha poi ba aduna do not use me ha ba jaga ja lang khen doi ne baduna to nu ha ba da to ning gi sin ba idc no parking haraga khoi gi park to khen bugumba adagi no urinal haraga mapan thokchen bagumba sumba mayam ma kun thengna baduna duna miyam na tonu haibada tawningba mayam gi praja singi leiriba civic sense ki wakalon da pusora kunena pataw dis telangsin biyo na leiba box areas da hang leire ni suna kanda sina biganu haibasina langchelle mayam se pataw dis aduni tonu haibada tawningi haiba amasina taibeng migi lichet ne na suna kana sekhai le mayam se aduni swai da civic sense yaude adum ai duni ko ichau thoi be mamang dai ne toin na haijar duni ko turel singsi achuba dustbin na moina urakpa kar nan ba tang ma tonuga bora da phajana hapaga poraga ai nongalam dai da numidang atheng ba da job na ko turen da thadari me am sini adagi amu gari tang ba thoni adagi achap do charani angang sing du su tambi dre se any juice pu thaw ma khum do tho thona ho ba dalang thura ga doni aduna alang thura ko na nushit se palaga ingon da palaga accident thoku siawi si mayam thokre adagi se da talab charga kwa charga driver tuna tak torga thono amli thoka pet na kam thora ko da madun nushit sela kana paraga ingon thomba mamaida chongba adagi uhouda dana accident thokko mayam yawi adagi achapo lang to basu mayam se phajana lei charu any maku yaw basing do phajana gari mang option biro che kham da option garen yum gi dustbin khang de manak na pada na to lambi de leiba dustbin amada option be de phaba sorok se pura achoba dustbin ni aduga sigi pura koi turen se ju dustbin no khang lak podo madugi mayam dunia duna sai tawnu go no parking thajamba do not litter here sai che khai bigin ha ga dum session ba sini da duna tawnu ha da tawning ba mujhe taibang migi lichet ni hadna yam phajaba message ma pipa cartoon na tamjage pathang da laishna khoi ichel express ki nai re ha budone ichel express ki nai re sida engbio sijo ichau gi matang da ni mate manau je pham ma ga lei budone loi thumjang gre de hajigi cartoonist ni mo ichau da kuthadar ejik semo nahalamuk thumki bagi phajana phau sem dre bani khoi de na ahan ba chau gi budugi sem dre ba amuka tawsala kan haji basikong irong gida noina mak lep jawna thum na ji me ama leiri aduna man pass in haire government si line su ya da jani da salang pum ika hekal da ikan hekal da na hayu ni maji ikan hekal da na haji ikan hekal salang khan ba ji loire haji me hum de gi tore ba da sa se roi me ni tare si on haji ji len gi mu gorok pa sing akoi gi sing sa mu gorok pa tore phom ji awa ba gi matak ta awa ba lanam uba Manipur se aduna man hai ni government se line su ja dab ja ni da salang phom ikan hekal la dana na sum da salang phom yam te da ni mai se aduna akoi gi masa gi sum ngai re mai ji sem su kui dri bani hai aduga nan an ba chaw gi bagi ada loi de na mu chaw chalaga chen da gi bagi mong duni le ri basi mathang da le ri sina koi narom thokdang gi hawa do leirang do hai duni hawa do leirang do sida koi mantri ni koi kuta pajama selaba nehru tipu tupi upaba ada ina haijab do mantri na da mai ni pis da ni jam soi khre
sel lodana thaba haptin khredo na ai sen chabagi sum hebet lebdo duna sen ga lahogdana thaba amaga migi haptan gi jam ngai da ba haitare monda adu asona kanda lairo meduna lai sude haijaba sen di pingai letaba hapire poda madugi nungai ba madugi punsigi kauroi daba adu di khandabdo as ai ngasi di soi gum tawre ke dawre na sel lodana thaba haptin khredo na sumba noksu nokning ba duga sumba si khoi thomo haingai lete hoji nan su dum yaw duni any department da file am lan bagi cha thakna ba lupa chawnga lising ama adu hai duni cha do lupa chawnga gi lising ama gi tha adi fajarani na londa moi legre ko gi cha thakna ba paisa asi adu gi film duni aduna sai sida mana taseng na thabak to bo ngam gi da bodo adu gi mona nungai ja da ba hai tar yam soi re sel lawna thabak haptin khredo na noksu nokning ba adu ga masi khalang bodo su mano pone to mathang da leisina khoi Manipur news gi dasani have done dasani is the young view of the police officers do not go drug on the fire at the mana magi sa the phone to bune sir drug fare mapu di faro idra over na koi drug si mapu sing se dum mantri mandol mla me am gari lesson le ramba the gi chati chade ba drug ki chobo case ta lupa crore mari manga gi poto ai gi nate driver gi ne na driver do jen de lai ba Manipur di ngam bane do na lo sida suni kitang cheme kolon koma ma kitang chumbada lali khang khang na ye toini aduna mana mi halaga su proof letragadi witness letragadi evidence letragadi ma jemu bail pidana amuk leidoni na saisam luba adagi se akoina charge thangat pada karida sisam marueba pona mo oibani masiam dakar oiba haitare aduma pot singsi leibaduni aduna ni saisda sa drug ti fare mapu di faru idra na hangaise yam fazaba athaleba enoni mathang da laisna koi people's chronicle gini twist article na twist article se haire moi project chawom sem sabagi pot lebani sem sagat pa yeng lak pone da mana sir I don't think this project of yours will ever achieve greater height nang sida kai haitare nangi hena mangjil thaba mai pakpodo masigi project na oido mande thajade na karam project no phummaga chali se khangdre adu potuni thamio potse nasuguma mayama project osinna leiba mayam sidane duna suguma mayam sina nangi dumba greater height amadi phangado mande nangi achievement amadi oido mande si project sena haibagi potni ana seda koi am koina kum surab kum puraba project mayam leiri ji sangadriba mayama aduda oido rebra madam chapsa khamngamdre ana ngasi gi de dumba ELITETV ki test of cartoon gi mahau matanga solution jare mem tabiri sing bomokana kuram jabgalena kaine da bayathin bijeri pinebes Diabetes ko loina da hingliba seng thamagi manungda control to bangamle urea creatinine wangbasu thamagi manungda hanthaba ngamle khong hamba nungai tebasu numit mangani gi manungda fahan bangamle pile saibadi nungsang nabasu chama da chama fahan bangamle cholesterol wangba numit kunida normal oi bangamle BP wangbasu thamagi manungda normal oi bangamle fatty liver oi basu thamagi manungda fagat han bangamle pumnamak natural oi ba hidak makhalna laing jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gi damak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompat Imphal East near Punjab National Bank.